Manipur gi Wangmada Thabal Chongbana Chingba Harao Kummei amata Touba Yaroi haina athokpa maira paibi apun balup ampalna khangalakle lamdam masida thokliba irang asina awaba mayoknari ngaida mahairoi singna Manipur gi Wangmada makhal amatagi Harao Kummei Toubidanaba khangalakle loinana Delhi da Thabal Chonggani haina thorang toriba sisu Delhi da leriba organization singna yengsinbiyo karigumba lup asina hariba wafam sing asida thawaidaduna Thabal Chongba amadi Kummei Harao no Chingba kaya pangtholakpa tarabadi maduda thorakpa afafatagi daita punamak sinilang sing amade makhoi mama mapana pugadabani haida hongdoragde Manipur gi Wangmada leiriba Chhatra student union organization khudimaki mafamda kaigumba wafam khara ko ima singi pungningi oiba nuigi na famda koi haijare ibani maramdi Manipur gi Wangmada leiraga haina sing tamudu ina thagi bani akoina thengnari balanje nuigi saruk sigauri bani nagoi su wade haibana te wai adubu Delhi haiba city India gi center neba Delhi da Manipur gi oiba Harao Kummei MAMI tagiba haibase Manipur da yam soi akoi haujing noma gi mi pha ba punba leptribani ngasi maksu mi pha hidana akoi relief camp dei bha phadana ima sing wana ribane ba maram masina akoi Delhi da leiriba isa sing nasu masigi Harao Kummei Thabal Chongbana Chingba che khudak ta topiyu kaigumbe toktraga di phatta nong da lai haibadi tholakpa matamda Manipur da leiriba mama mapa sing sinasu angang singda knowledge pi haningi Delhi da akoi Manipur gi Harao Kummei karigumba makhata gi MAMI tahan baje akoi pam de la loidri ai ba wafam je hamjage aduga nakoi aduga amba look ayam ma leiri bani Delhi da noi kana ta control ngamdra bara hoji Thabal Chongba maram chari bara haiba simasu naina nangai gi leiri ba look khuding makta akoi request tawjare ibani ima singna